Hello mayam, ngasi su film ama puduna lakjare. Ngasi ki film asi ki mamingna Madhusala. Film asi hantak ikui dana March 31 da release tawkiba Telugu film amani. Film asi Telugu OTT platform da release tawkiba maramna rating kari kara su mayek singna utholomde. Aduna film asi ki rating kari kara karim to panjararoi. Film asi crime thriller suspense category ki film amani. Film asi da yawriba character aduki matik yamkhre. Maru weba top character singi maming khara panjarabada Tanikela Barani, Manoj Nandam, Rocket Ragavan, Bera Lakshmi Sarat Kumar. Getip Siru Madi Rabi Barmani. Film asi ki wari political the base story. Film asi the politics to miyoina masagi oizabadu khakta thiduna lanjadraba chamjaraba praja singbu makhoina sanabi dori paisagi damak apangba praja singbu makhoina khanan badusu utawri paisagi damak miyoiba amana kayamu phattaba tawba ngami haibadusu uba phangbigani fare mayam adudi matam manghandana film asi ki wari liba hojaralage aina wari silija kiba matamda soiki lankiba sithawa yawrobasu mayam ngakpiu amadi channel asibu subscribe tawbusu kawbironganu Madhusala film na horokpada ahangba asongba jangal amadagi uba phanglami jangal asida hojik nupi ma mifatta gunda singdagi mathwai hingnaba mafam khangdana chelami maning asidana gunda sing yam kana tanaraglibani asumna phana koina ngehak tanaraglaba matung akomada chelakhibi nupi edu gunda singna fakiduna mangakta thangna lenduna hatomi nupi si sirabani masigi makha tabasi kari thokibagi haiba uttana sahi magi mamangda hankatuna fasbe amada chalami uribasi khullamadani mafam asida hojik lam asigi MLA setem magi PA ga loinana thabak amagi laami मान हौजिक लालिबा मफम असि दलित सिंगना लैब खुलदनी हाइबदि कास्ट मानदबा हंदबा थाकी मियोय सिंग लैब खुलदनी मसी मखोय असोंदा चनबगी वानी स्वाइदरि मसी करिनो हाइबा बो खंगमनति MLA सैतमना मफम असिदा लालिबसि बोट खोमबा लाकोनति मफम खुल्लसिदा लैब जगरिया कबु नुपामगु उनबा लालिबनी अदुना MLA सैतम जगरिया हाइबा नुपादगी युमनाक्ता संगसलमी जगरिया हाइबा नुपादसु मागी युमदगी मपानदा थोलकपदा MLA सैतम लेरमसि उबदा यामंगप पोक्चरमी असुमना MLA सत्यम अमदि जगरिया आहान होइना उनरदुना सत्यमना ताबर जगरिया aina mafam asida lalibasi karigi sunati aigi sanupa amadi nangi sanupi thamoi sengna nungsinare haiba pawse aina tare aduna ei mafam asida nangi na sanupi bu imau oijarage haina haijaba lakpani wasi tabada jagariya haiba nupa asidi ngakpa haraubada loijarami haibadi jagariya karisu paisa paiba mioi manati jasu makhoidagi hantaribani adubu MLA na asumna hairakpasidadi karisu yamna wakhal khantharudana khudakta yathomi imung manung animak unarba matung luhongbagi date fawba fix tawthomi matang asida ikoi beer mayamna kariguma ma khanglame edudi jagariya haibu nupa asigi masanupi atai kanasu nate film gi horokpada guda singna tanaraktuna hapi khibi nupi eduni nupi sigi maming Pallavi ni fare masina wa ama oire makha tabu warida kari oirakpage haibu yengsi hojik Pallavi haibu nupi sidi MLA gi masanupa ga luhongni haibu paw tabada yam harau jarami MLA gi masanupa ga makhoi ni thamoi sengna nungsinaribani asumna matam kharagi matungdadi asengmagi oina MLA na mai masanupa amadi Pallavi makhoi ani bu mayam gi mamangda chauna luhong thomi parja mayamna su MLA amgi masanupa ga karisu leitaba nupa amgi masanupi ga luhong basida MLA setyam mayamna yamna pamnava afaba miyo ema oina urami wari marakthana mayamda karigumma ta hajaramge masi pambiba sing khaktana tabiu pambidaba singna dum wari makha tabiu ai isamak adongumna katholaba cricket fan ama oina sahi sigi IPL ngaiduna leiri aihakna thajai madudi sel thadabada somna matam punamakta thajaba yaba source khaktada thajaramgani haibadu maram aduna aihakna sahi kyadagi aihaki paisa lakpham wanek service da thajaba thamdro lagli hairi basida paisa hapsam lawthokpasu yam laina thuna yari sahi khudingi makhoina makhoigi sanaroi singi damakta yamlaba mana sing sem sari aduna aina mayam da haijaningwadi app asibu download tobiduna pau sibusu follow tobiu haujikti mayam sangna ngaibiruduna somgi isagi oijaba thajaba yaraba bonus lising hupumanga asibu yam laina side asida akhanaba konem ama sijanaduna ming sasan bihoro link amadi secret promo code aigi screen da thogan jaramge kawroi da bamana songi paisa lakpham income na sombu ngaiduna leiri habisi kawbiganu asigi matung 1990 gi assembly election da satyam mai pami aduna satyam yam harauduna magi kanggu singda aina bot kaba ngablibasi atei kanagi mapaldagi nati aigi imau nupi Pallavi gi maramdagi ni mahaki ekhoi yumgi Lakshmi ni mahangna ekhoi gi yum asida hek lakpadagi ai election da mai paklabani hojik setam gi wakhal da leiribasi karigumba upay ma tawduna CM na mahakpu minister gi famda kahan basi magi wakhal khanjarami asumna matam khra hokruba matung nongma numit amada satyam magi PA ga loinana dukan amagi opening program yawba chalami program asida satyam magi opposition leader oriva Benkatrao busuman invite taromi aduna Benkatrao haiba nupa asina satyamji aidi hojik election po horabani ai famamata paiba natre adu fawa somna aibu mafam asida kawbirakpasi gi damak ai sombu yamna thagatsai matang asida satyamna Benkatrao sibu saita kokthokuna yengu Benkatrao nangsu nangi jat kanguna nawonda bot pirabasu nang karisu bot kaba ngamloi aisu aigi jat kanguna aingonda bot pirabasu aisu karisu kaba ngamloi aduna aina dalit kangu singa mari thamkibani makoigi matingdagi ai ngasi bot asi kaba ngamlibani masina haibadi satyamna mai mamau nupi mai masanu paga luhongkibagi maram bot ki khalaga luhongkibani haibani
Satyam wa makha taraktuna yengu Venkatrao nangi party mafam area asida bot karisu kaba ngamlaroi aduna nang atopa lamda satuna try tawrubuna fagani masigi athadi Satyam na Venkatrao bu ikaiba pibani haibani aduna wa si Venkatrao na su gyan tarabana Satyam nang adu ngaksau su thekanu aikoi na hujik leiba tawribasi politics ni mafam asida kanamata gifam permanent oina leiba nati masi nang kawanu masidagi sinasi hongladuna madrubani kobi nupi madu ulami hojik uribi nupi si politics ta khongdaraba pamlibani magi mi asamida madu haina kauduna khanasi maramaduna madu ragu koba political member magi manakta laktuna unarami nupa siga unaduna politics ta khongdabada kari kari changi haibagi matang wari tawba laklibani asigi matung durga kobu nupa madamu ulami nupa si yu chicken yonba dukana mada thabak tawba miweni aduga soba sida numinungti khudingi kanam kam kobi nupi masu mai babagi yu leiba dum lami maramasina makhoi ni nungti unabana amana mabu pamnaba phaunarami makhoi si nungsinarami masidagi aikoi bior mayamna durgana yawliba dukan sigi mapu anayak dama koba amadamu uba phanglami dama magi naha oiribi magi loinabina numinukti khudingi magi sak adum thilakpagi thabak torami asengmudi dama haibu nupa siga magi nupi siga yengnarurabadi sahi kyama khenaribani aduna dama na magi naha oiribi nupi sibu mane yamna nungsijarami mathangi sindana Venkatrao haibu nupa adu magi party member singa punna leminarami aduda magi party member singna Venkatrao ji hojik atopa lam khulsing dasu Satyam gi mi ngakta ngaikre mafam khuding magi party gi firana wai sairi aikoi asumna dum yengdunu leikisi hairibra aduda Venkatrao hoi aisu madu khangdaba nati hojik ai masi gi matangda kariguma tawdaba yaroi natrabadi mathangi election da aigi ticket phawa phanglaroi asumna numida si hokibana mathangi numita masak khangdaba nupa mi oemana raguda call torami call asida nupa mi oeduna raguna hojik nupi ma hataba yadre masi gi damak aikoi nawanda yamnaba paisa pigani masi haiduna Satyam gi mamau nupi Pallavi gi photo ragu gi khutta yorami photo asi ubada ragudi ngaladuna call asida taribra masi gi thabak asidi yamna risky oiba thabakni adugi mathakta thabak asi nupi gi oidoribani aduna aikoi atopa lambi moina thisi adubu raguna sumna haijarabasu call paiba nupa asina di yadraduna nate lambi mta leite nupi du hataba mak yadabani nangna upay ma tawduna nupi du hatkadabani call toroliba miwe si aikoi da masak uthopa nate adubu khara chawba miwe mani haibasi di aikoi na khangba ngamlami hojik ragu haiba nupa asisu upay leitrabana fare eyamba lambi mta leitrabadi hatpa tabani songi damakta di aikoi tawba tabani asigi matung ragu nga phaba nga mi gi manakta laktuna unarami amadi Pallavi gi photo du utuna yeng nupa photo du da uribu nupi du nangna upay ma tawduna hatkadabani nga mi asina ado somna masigi thabak asi karama matamdagi tawba hokibano ragu asengmudi masi aigi thabak amanati aigi mathakta leiba asawa miyoisingna order toropani aduna nupi si upay ma tawduna hatabadi yaroi hatpa tabani nang sumai tawro nupi si ihan hana kinep tawduna thamlo adugi matung kari tawgadabno haibadu ai kona nonda hairaklage asigi matung hojiki ngami nupa adu sengmai thabagi thabak tawba Birasami koba ahal amagi manakta laktuna unarami ngami nupa Pallavi gi photo adu piduna som photo adu da uribi nupi adu kinep tawgadabani kinep tawduna numit kharani thamlaba matung aina hairaklaba kada nupi du hatkadabani wasi tabada Birasami ngakna aidi supnatagi sengmai thabagi thabak tawmini murder kidnapping masi mayam asi ai tawba ngamloi ngami nupa yengu Birasami aigi mathaktasu yamna chawba mioi kyam leiri aina haiba thabak asi nangna tawba ngamlaba masigi damak nang lupa lak yankai phangadoribani aina masi ekta haijin manati paisa mayam asi tabada kidnapping murder tawba ngamloi haramba Birasami ngami nupa sina hariba wasida yarami matang sida ikoina kariguma makhangma ngamlami haibadi ihan hana Pallavi bu hana ba raguda harakiba nupa aduna raguda lupa karora magi senfam pini harakiba olami madudagi mu raguna ngami nupa sida thabak asi tawba ngamlabadi lupa lak humdra pini haikibani hojikna mu ngami nupa asina Birasami haiba ahal asida thabak adu tawba ngamlabadi lupa lak yankai pini haribani amadagi amada kuthangda oibana paisa si khamnaribani makhoigi mawong si pot yonmadu mangaikre asigi matung sinasi LIC policy agent amada uba phanglami nufasi lamlam khuding yum khuding sangduna mayamgi policy tawduna leiba miyoini hoji uriba LIC gi agent nufasi Birasami haiba ahal adugi manakta laktuna yamna fajaraba policy magi matangda harami aduda Birasami nana hariba policy si budi yamna fai ado masigi policy si tawbada nawanda commission kyam phangmano Birasami gi wa sida policy nupasina aidi masida karimta phangloi sumnatagi lupa lising mari manga khakta phangani Birasami ai nawanda lupa lakh 30 pigi sumnatagi nang ai thabak macha ama tawba tabani masi haiduna Birasami Pallavi gi photo adu policy agent asida utuna nang masigi nupi si kinep tawgadabani nang ngamlabadi ai nawanda lupa lakh 30 pigani wasi tabada policy nupa yam ngakladuna karino somna hari wasibo aidi sumnatagi ahingwa mi singi policy tawbani murder kidnapping tawbasidi aidi ngamloi Birasami nang amutang wakal muna kanthau nana taliba lupa lising mari manga madunadi punsi supa tungchalabasu lupa lakh 30 yobu karisu ngamloi masidi amutang da nang karino thabak mayam ama tawba yadoribani
asumna bira samina fazana haibadagi policy nupa asisu paisa pama kaubana masu yarami hojik phawbada tawribasi yamna ngakpa noningba masu phawrami paisa di pamba midi haningdabana paisa khara khabaunaba haiduna mari mari mi sing kuthangda neglibani asigi matung mathangi sinda rabi kobu nupa amda ulami nupa asi numit nungti khudingi club amada zwar sanaduna leiba mioini adubu mana zwar sanaba khuding adumsu porami paisa dum talami nupa asi lam asigi lam yonthok yonjin tawba mioy masuni aduna nupa asida migi sendon khara tonbana club asida lakpa mioy singa selgi matangda dum khanarami adubu ngasi haiba numit asidadi magi sengi matangda khanarapa tare khaladuna club ki mioy sina nupa asi manungda changalamde changanda dana tawri basi ngasai police nupa duna mu ubdigi matang sigi khudong chaba lawduna rabi haiba nupa asiga unarami police nupa rabi da wa haiduna rabi aina haidoriba wa asi nang yamuna tasalo nang nangi izaradu amu halakpa pamdabra nangna pamlabadi ai ifamda fajaraba thabak ama leire masigi thabak asi nang tawba yagani rabi ai gi izat ki matangda karisu khande aina hojik pamliba haibabu sumnatagi lupa lakh ani khakta pami aingoda toliba sendona si lupa lakh amani madu singtoktuna lakh amana maduda gift tawgadoini aina hariba paisa asi piba ngamlaba kan khakta da haibiro rabi na hariba madu mani asi aikhoina mamangda ukhiba ragugi manakta politics ta khongdana ba wari tawkhiba nupi duni hojik rabi gi wasi tabada police nupa nangna hariba paisa dudi karisu nate nupa aina onda direct oina lupa lakh kun pige lakh kun adudagi lakh amana maduda pithokro lakh amana nonda toliba paisa sing adu lona singtokro aduga lemhoriba lakh 12 aduna nangi oiduna nang nungaina leiba yai asumna nungaiba wari khara asi sadanduna police nupa palabigi photo adu utuna kinep tawna ba harabi aduda rabi yam ngangna karino somna hariba sibo asigumba thomo ki thabak ai tawba manbra hoi ai ngana hogatuna yu thai jar sani adugi matung amu yu thak tunu tomi adu bai kidnapping kari kara tawge haibadi nongta khankibasu leiti tawbusu ngamloi police nupa hoini nana haibadudi chumi ado aina haiba wasi munamuta taw thabak asi nonda taw haiba nati nangi ibai anagya dama leiribadudi maona taholu manadi masigi thabak asi yam laina tawkhigani hojik rabi asisu police nupa asna haiba idea masu yarami paisa gi darkar tadababu kanano aduna freedom phangba paisa di loina pamba tabani mathangi sindana rabi magi masegi manakta lami magi mase anagya dama haibadugi nupini aikhoina su hana ukhrabani rabi direct oina palabigi photo adu utuna isi agi khuta hojik yamna sawba jackpot ama faurabani sumnatagi isena ibai da haiduna masigi nupi si kinep tawhalo wasi tabada magi mase asisu soksatuna rabi nang masiguma fataba thabak asi karamba matamdagi tawba horakibano aduga nangna hariba wasi ai yaba ngamloi aina hariba su nangi nabaina yaroi rabi karino ise sumnatagi nupi sibu kinep tawgadaba khaktani adugi matung nupi si numit marini muk fajanduna thamlaba kan mathak thomba kanguna harakpa ngaiduna amuk thadokhigadoribani masigi thabak asi tawbada aikhoigi khutta lupa lakh 5 laklabadi nungairodro asum tawduna rabi nasu magi masi asibu upay ama tawduna convince tawrami asigi matung mathangi sindak kanapkamgi babada ulami mai baba numinukti khudingi harmonium khongduna isai saklaga yu thaktuna da leiba mioini matang asida magi masanupi mana yu hek leiba thaba kanakam yu yonba durga haibu nupadu ga changminarami asengmudi durga amadi kanakam chena nungsinaba maramna makhoini luhongnabagi damak kanakkamgi babaga unaba laglibani kanakam mai babaga maga khakta leijaribani hojik durga kanakam makhoini luhongbagi wari sabada mai babasina yabadi yarami adubu condition ama thamduna magi baba wa heraktuna durga nambu poetry iba haibro nana hairabadi aigi sanupi nona thajagani masida sunati aigi sanupi bu nangna fangi harabadi hantak lakaduriba festival asida mayamgi mamangda isai saktuna stage perform ama piba tabani nangna adumna tawba ngamlabadi aina khoyani bu yam chawna luhongbige wasi tabda durga fare uncle ai ngamra haibadu try toroge numit asigi numida anayak dama haibnu fadu magi yumda halaktuna magi nupiga unarami aduda magi nupi phamungda mamai leithoktuna leibasi ubada damana kari torobage nangna baithoktuna leiribadubo aingoda hairo aduda magi nupi palabigi photo du utuna nangna aibu nuksirabadi aigi damak nupi sibu kinep tawgadabani wasi tabada anayak dama sungngladuna kari do nuksibi nangna haibasibo masi afaba thabak ama nate haina magi nupi na haiba wasi mana yaramde dama yengu nuksibi ai namudi thamoi sengna nungsi aina nambu nungsi haiduna nangna aigi khudong chaba logidi khangano aduda magi nupi si khara nungaitaba mongda fare nangna thabak asi tawba pamdrabadi tawrunu thabak asi tawba ngam nupadu khaktana aigi nakta laksasani asumna hairakpadagidi damasu nupi sibu nungsiba kawbanina mana haiba wasida yaningdana adum yarami numit asi hokibana mathagi numita anayak dama magi girlfriend haikiba thabak adu matau karamna tawgani khamada matha yamna sarami masidagidi film asida makha samthaduna laglibadu amuka samthaduna dama magi yu yonba dukanda thabak tawriba durga bu kauduna kinepingi thabak adu durga do ena tawna baharami yengu durga nang aigi damak nupi sibu kinep tawgadabani nupi si farba matung numit mari ni muk thamlabaka nupi si muk thadokadabani adubu durga anayak damana sumna hairakpasida yamna ngami durga anayak damada yengbiu anayak iyamba ai somgi dukanda thabak tawi haiduna somna ayonda masigumba pap selaba thabak asi hekta tahongani haibadudi khangano ai masigumba thabak asi tawba pamdi aidi yam samna hingba punsi du pami
Durgana yadabasida anayagna aisu khangi masigi thabag asi nangna tawba pamloi haiba yaroi haiba aisu masigi thabag asi tawningda yakibani natai mana hairakpadagi aisu upai leitraduna yakibani masigi thabag asi Rabina magi maseda hairakpa soidana oirongani madu oiduna su aina thabag asi tawdaba taraba magi masi haibadi aigi girlfriend aigi inakta amu hana leiraroi maram aduna nang asi aigi amata ngaireba hope haibadu oiribani sumnatagi nang nupi sibu kinep tawduna numit marini gi matungda amu thadokho adu aina onda wama haiba kahore nangna thabag asi mai paana tawba ngamlabadi aina nonda lupa lakh ama pigadoribani asum tawduna damana Durga basu upai ama tawduna convince tawrami numit asi maktada Raguda Palabi hanaba hairakhiba miyoedu Raguda mu call tawraktuna tabra Ragu Palabi haibi nupi du ngahaki matungdadi mahak mandirda lai khuramba lakadori aduna masigi tanja asi mangangano nupi du upai ama tawduna phahoro masi haiduna call kakhirami masi tabda Ragu su yam thuna ngami nupa du call tawduna masak utaba nupadun hairakhiba wasing adu ngami nupa sida mu loina tamlami masidagidi mari samthakiduna ngami sida mu ahal birasami na muk polisi nupaduna muk Rabina muk Durga da tamkhirami thabag asi akomadadi Durga na tawba tarabna Durga magi friend amaga Palabi lakani haiba mandir du da chalami mandir du yorokpadadi makoina fani haibi nupi Palabi edudi magi manempoka lai khuramduna lerami asengmadi ngasi haiba numina si MLA Satyam gi mapok numini maramaduna manemamo lai khuramba laklibani Hojik Durga asidi mana tawge khandun lagliba thabag asi tawni khamada matha yamna sarami haibadi kineping tawba thabag haiba sidabu araiba thabag amadi natabana pakhalibani makhodi Palabi si MLA gi mamawni haiba faw khangmanati masi mayam asi oiduna su thabag asi tawdabadi yadrabana Durga magi friend amaga makhoi ni punduna lumanamda chloroform hapsalami amadi tanja yengduna Palabi gi machinda namduna Palabi bu namduna kinep torami hojik Durga na thabag asi mai paana pangthokpa ngamlabani mamau nupi Palabi kinep tawkre haiba paw asi MLA Satyam na su tarabana Satyam magi nupi yam saurami MLA karino tawribasibo numidangi matam sunataba nungthilgi matam asida MLA amagi mamau nupibo kinep tawkre halibasi aigi izat kya mangani haiba nang khangbra masi nangna sexual hodabadi thokiba ngaktani aduna MLA Satyam yam thuna police officer mabu kauduna mai mamau nupi Palabi bu thinaba hairami amadi pawsi media kanguda yahon kitana basu officer asida khangalami masidagi sinasi fadana pukhiba Palabi da ulami Palabi wan tharuraga gyan tarakwadadi yamna ngami haibadi mana hojik leramliba mafam asi kadaidano kanana mabu faribino haibasida ngalibani Palabi mana leramliba mafam asida kanamta leiba udabadigi mafam asidagi lona chenkhiga tawbada Durga amadi magi friend adu leramlabana Palabi bu mu farami Durga Palabi do wa haiduna yengu nupi aikhoina nangbu mafam asida phadoribasi sumnatagi numit marini khaktani aikhoina onda karisu tawroi adugi matung nangna sana dum yumda hanjako adubu nangna leidoriba numit marini sigi manungdadi mafam asidagi chenkhinaba tawgano mafam asidagi nang chenkhibasu karisu ngamloi sinnamadana MLA Satyam na thakiba policing Palabi gi khulda laktuna Palabi bu thirami matam asi maktada Rabi polisi nupadu gamu unaduna aina somgi thabag adu tawrabani aduna haina kiba paisa adu karama matamda pirakadoino polisi nupa ngaikho aigi ithakta su kanagumba ama leiri mahakna piraklaba matam aduda aina nonda mu pirakadoribani masi oiduna su Rabi hoi fare paisa adu ai lakpa ngairagani adubu laktringai marag asida aigonda lising 10 ama hana piro ai paisa yamna chille amaromdana MLA Satyam magi yumda leiduna magi nupi ga wari taromi Satyam aina haribasi munata salu nupi hojik imau nupi mangli basi isa nupa da haidokano magonda khangan ba yaba nati mana he khangkiba tholabadi mahak matha yamna sagani magi macha nupa adu lamasida leiba nati atopa lamamada leikribani Satyam makha taraktuna masida yam ka hena su khanjangenu matha saganu police singsu hojik yam kana thiridana soidan imau nupi du phangani mathangi sindana Palabi phakre haiba pawsi benkatrau haiba nupa du da su yoromi nupa sidi hana digi Satyam gi opposition da lerakpana Satyam gi mayakta karigumba khara tawnaba plan tawduna laglibani hojik Palabi phakre haiba pawsi khanglabana Satyabu singthabagi khudong chaba matam adu oire haina khanjarami aduna pawsi media kangu da flash tawthonaba gi damak media kangu ga meeting arrange sama tawnaba haikirami pawsi mipum khodimakta khanganaba tawribani numida si hokibana mathang numita policy nupa Rabi gi manakta laktuna yengu Rabi makoina hojik hairakli Palabi bu fai haibagi proof ama piraknaba hairakle masi hek pirabadi aikhoi gi paisa yam thuna phanglagani aduna nang yam thuna nupi du fai haibagi photo ni kaini khangdi ama putuna lao wasidagi Rabi su yam thuna Durga haiba nupa du manakta chalami matam asimaktada Durga Palabi gi mamangda isai ma saktuna practice kana tawduna leirami Palabi Durga gi isai si tabada yamna warami isai practice tawbu lorabakan Palabi Durga da somna isai practice tawribasu kari maram gino kari leibagino asengmudi Durga na isai sagliba practice tawribasi gi maram magi nungsibidu gi damaktani kana kamgi babana haikibda Durga mayamgi mamangda stage performance ama utkadabani haikibaduna isai practice tawribani masi Palabi haibinu pisina di khangdabana masi gi matangda hangmada Durga gi friend nupa asina Durga gi love story du gi matangda Palabi da loina wadi libirami hojik Durga gi friend Durga da Durga
hojik Rabi lahawi Rabi na hairapkada nupi si aikoi ki manakta faduna thamle haibagi proof ama piraknaba haihawi aduna aikoi proof ama pidaba yaroi wase muk Durgana Palabi da tamduna hojik nangi miyoi singna nangbu aikoi ki famda lai haibra khangtoknaba proof piraknaba hairagle masi tabada Palabi magi wakhadda makoina hariba proof asi pikhrabadi Durga hoina mabu thuna thadolagani ma fajanduna thamlibasi magi imda pau pikhiba tarabadi paisa thuna piraktuna ma thuna thadolagani khanjaribani magi wakhalda mabu faribasi Durga hoina faribani haina khalibani paisa pamadagi mabu phaba malubani aduna hojik Palabi yamuna khalaba matung magi masada siriba sana lupasing loina lokthokuna Rabi da pirami sanasi aduki matik yamlibani sanasi utuna Rabi hoigi mafamda asengma maki mabu fajanduna thamle haibasi khanganaba tawribani masidagi amuk Durga sanasing asi puduna anayak damagi manakta lami masida leire iyamba dama somna hariba proof adu haina sanasing asi damada loina sinarami numit asigi numidang anayak dama Rabi na piramba sanasing adu magi girlfriend Rabi gi maseda utuna sana maya masidagi sana ma lokthokuna magi nupi sida gi pirami magi nupi sidi sana pi basida yamna harauribani makoina tawribasi purat ayabini asigi matung mathangi numita Rabi haibu nupa dasu madu haibu nupi dugi manakta chatuna Durga na piramba sanasing adudagi sana ma lokthokuna madu da gi pirami lemhauriba sanasing asi amuk polisi nupa da muk pirami pung khragi matungdadi polisi nupa dasu madu haibu nupi si manakta lami asengmadi maduna nupa asidagi lupa lakh taragi polisi tawraba haikibadagi laglibani mata asigi khudong chaba lawduna polisi nupa maona pirakhiba Palabi gi sanasing adudagi sanama maduda masu gift tawsalami give asi piduna madubu impress tawhalaba matung asawa polisi lawba yanaba tawribani masidagi amuk lemhauriba sanasing asi birasami haiba ahal aduda polisi nupa sina mupirami adubu birasami haiba ahal nupa asisu madugi manakta lami asengmadi ahal asisu madubu pamana gift piba laglibani masigi matangda ngihaki mutuna gyan tarakhigani asum tawduna makoi sanasing asi amamam loina lawthohoraba matung lemhauriba sana khara asi ngami nupa da mu pikhirami ngami nupa asisu free da pirakpa sana oibana khara lawthokpa pamadagi masu madugi manakta lami nupa sidi maduda gi piba lakpa nati madudagi mana paisa khara purubana sana asina singtokpa laglibani punamak loina magi oiba lawthokpa loiraba kan lemhauriba Palabi gi sana khara asi Ragu da pikhirami yamna ngaglibadi hojik Ragu gi manakta yorokpa kandadi Palabi gi sana sumdatagi khudo macha ma khakta ngairami Palabi masadagi lawthoktuna pikhiba sana adudi aduki matik yamlibani sana sing adu mari khuthangda pirakpana amamam ani ni loina lawthohoribani khudo basi khakta oribasu Ragu ngami nupa sida masigi khudo basina Palabi adubu fai habagi proof piba yaragani aduna nang aigi message lakpa ngayu paisa adu ngasi hayeng asida soidana fanglagani asigi matung ngami nupa si satkhrabrakan Ragu masak khangdaba nupa adu call tawduna hello iyamba Palabi du asingma maki kinep tawre aigi famda mabu fai habagi proof leiri aduna haina khibagi matungina paisa sing adu piraklo masidagi di asingma maki oina Ragu da crore amagi senfam pirami Ragu na mungami nupa adu da haina khibagi matungina unaduna nangi lupa lakh 100 du masida leiri nana hojik tawgadabasi paisa si fanglabanina nupi du hatoktuna samudra da hundakhro evidence amta lehenba yaroi body du tumna mahan khigadauri masidagi amu ngami nupa asina lupa lakh 50 puduna birasami haiba ahal adu da mu pirami ahal asida sumuk Raguna haira khibaduga chamanana hojik paisa di fangle aduna nupi du hojik hatoktuna nangi check mai thaba marag adu da hapsanduna thadokro evidence amta thamba yaroi asum tawduna mari hanakumna birasami namu polisi nupa adu da polisi nupa sina mu Rabi da paisa piduna hojiti nupi du hatokro haina mari haikirami akomadadi Durga gi pali tarabana Rabi Durga da lupa lakh ama piduna Durga hojikti fajaduna thamlibi nupi du hatokro wasi tabda Durga yam ngangna karino Rabi na haibudubo hekta nupi sibu matau karamna hatka duribano hana haikibadadi numit marini khak fajaduna thamduna thadokhinaba haikibadai hojikna mu kari ai mi hatpa ngamloi aduda Rabi yengu Durga nana ngasi phawba nangi sopta yen kiyamagi mangak thangna lenduna hatuna lagli aduna fajaduna thamlibi nupi sisu yen aduni khanduna hatokro nana nupi sibu hataba tarabadi aikoisu loina chenaduna aikoisu sirani haina Durga da muki halami asigi matung Durga lupa lakh yawa beg adu paiduna Palabi gi manakta changsalami Durga wa haiduna masida yawriba paisa si lupa lakh amani masi nangbo hanaba ayonda piramani aduna nang hojik hairo ai hojik kari taw haibano Durga gi wasi tabada Palabi di yam ngami mana khalubadadi mabu thadokadra haina khalubani adugi tayonabada mabu hanaba paisa pirakpa sidadi ngaglibani matamasi hokibana numida sigi numida Durga Palabi bu karisu hatpidana hingna kanakam gi yumda puduna chalami yawrabakan Durga kanakam mahaga sina khoi yum asida nong nini mukta thamu mahaga si aigi arapada leba mari mata amgi masanupini Durga na kanakam da Palabi si mana kinep tawbani haiba haidokpanati magi mari mata amgi masani haijalibani asuna Durga na fazana haibadagidi kanakam haibi nupi sinasu yarami ngaki matungdi kanakam gi baba tusu yu myam ama thaksan kibana Palabi gi matang da Durga da hanglami aduda Durga kanakam gi baba da oidaba haijanduna uncle aina puragli nupi si masana yadana luhongna ba torobadigi mahak ai inakta lotpa lakibani mahak asi ai arapada leba family member amani ado uncle masi matang da hangli basibu karigino
Kanakam gi baba ngasi si aina bazar da tholubuda aigonda kanagumba mana MLA gi mamau nupi gi photo piraki makoina haraki badu MLA gi mamau nupi mangkiba matam kharani sujalagले haikibani masida leire makoina piraki ba photo adu ai photo asida yauri ba nupi si yu khare henjin kibana mayek sing uba phangdre aduna nang photo asi puduna copy ahu mukta singthoro adugi matung ai masigi case asi solve tawduna MLA dagi reward loge hojik durga di kanakam gi baba na purali ba photo asi ubada yamna ngami photo asida uribasi mana kinep tawribi palibi gi photo oirambasidani durga di nahan kai mana kinep tawribi nupi asi MLA gi mamau nupi ni haiba khangmanati yamna ngali ba wa ma hairagana kanakam gi baba na di durga na purali ba palabi gi asing masakta masi ukhrabani adubu mana purali ba photo asidi yu gi nisana mayek singna udribani masi ukhiba tholabadi durga na kinep tawi haibasi khangki gadoribani aduna khangnarakpa tare khaladuna durga yam thuna palabi gi photo asibu puduna mafam asidagi thokirami asigi matung mathangi sinda durga anayak dama haibadu gi manakta salami amadi anayak dama da seiduna karino dama iyamba somna yonda tobiramni basibo somna haikibadadi nupi du numit marini fazanduna thamlaba matung amuk thadoko haikibadai aduga hojina nupi do hanaba rabina yonda hairaga leire masibu karino aduga ikoina faruriba nupi si kanano haibadi som khangbirabra nupi si atei kana sanate hoji mangduna leiriba MLA satam gi mamau nupi aduni durga gi wasi tabada anayak dama amdi magi nupi sidi yamna ngami maramdi rabina nupi do hanaba durga da haramdi basi makhoi ani nadi khangmanate aduna anayak dama magi girlfriend amdi durga makhoi hum rabi gi manakta karigino hangtona bachalami sin namadana benkatraw haiba nupadu satam gi manakta laktuna satam ji som karimta tensa lobi gino haina yamna phaba sajalami matang asta doctor nupa ma satam gi manakta changsalami asengmadi hoji uriba doctor nupa asi satam gi mase nupa ni mase nupa ihan hana nungaiba pawma tamduna ibai nungaiba pawma tamge palabi du numit kharani gi mamangda test tokibani hoji madugi test report lagle palabi mama ma oidore masina haibadi mai mabukta hoji somgi isu nupa ma yauduna leire haibani aduga masina nungaitaba pawni ibai asengmadi numit kharani gi mamangda satam gi masanupa accident ama thokiba leikrabani accident adugi maramna mahak mapa ma oiba makha tana ngamlore haina doctor na haiba leirabani mase nupa ibai somna adum khanduna lakhibadai songi matung family stigi politics ta kanana khongdarakani haina hojiti ibai gi na sunupa adu lakadore mana khongdaraklagani aduna som hoji imau nupi palabibu section na thambiyo asengmudi satam gi mase nupa asidi hoji phawa palabi kinep tokre haibasi khangmanatri hoji satam di magi mase nupa na harali wasi tabada yamna pakhat papomi haibadi magi mamu nupi hoji mama ma oigidore haibasidani mai mabukta hoji magi masu nupa ma yauduna leirabani tasengmadi MLA satam gi masa nupa accident amagi maramna makata na mapa ma oiba ngamlore haikibadu makata na masumta phanglore haibani aduga magi di masa nupa asi ama khakta oibana family sigi sarol surol samtharakna ba leitrabani sumnatagi palabi gi mabukta yauriba amata ngariba masu nupa du natana yamna luriba hairagadi makhoi hojik palabi du sikrabra kanana fakribno haiba khangmanatri aduna yam thuna satam mai mamau nupi bu thina ba toromi asigi matung mathangi sinda madu haibi nupi edu ragugi manakta lakduna party da sangsapam sit phangna ba paisa pirami matang sida MLA satam su ragugi manakta lakpa tanja oibana madubu ukhiba tare khanmadagi madubu manungda lolhalami hojik satam yam phingna raguda ragu aigi imau nupi kraida leikrabage aigi imau nupi du pamle matang sida ekoi bier mayamna kariguma yamna sawba mystery ma khangle madudi raguda masak khangdaba nupa amna call toroktuna palabibu hana ba harakibadu atai kanana su oiramdre mai father in law MLA satyam na oiramle masida satyam na mamau nupi palabibu karigi hana ba order pi khibno haibadi gyan taba natri kona khalakigani fari wari romda mung lagasi MLA satyam yengu ragu ai imau nupi du hoji mama ma oigedore mai babukta ai gi imari isu nupa ma yauduna leirabani ragu sarsom karimta tensa lobigano soidana songi imau nupi du fangani somna songi imau nupi du hana ba haikibana aina topa myu emanyektuna thabaga du tohon kibani sinnamadan anayak dama amadi durga rabi du mafam mafam khuding sangduna thirakpana fanglami phangmadagi di fazana fudaduna palabi du hana ba kanana no da hairakpagi haina hanglami somdana ragu su ngami nupa du gi manakta laktuna amuka unarami man hojik laglibasi palabi du gi matang da hangnaba laglibani aduda ngami nupa sina sar somna di nupi du hana ba haikibadai maram aduna aina thabaga du tawnaba atopa myu emda sinakibani asum tawdana ngami nupa sina ragubu birasami haiba ahal adugi manakta mu puduna chalami raguna hangkibaduga samanana ngami nupa sina birasami da hanglubada birasami ngami nupa sida numit nini gi mamangda somna ayonda haikibadadi nupi du hatkro haikibadai aduna aina thabaga du tawhannaba myu amada mu sinakibani aina khamada mahakna nupi du halamgadabu male masi tabada ragu yam kana lauduna nate nupi du siba yaba nate nana thabaga du kanada sinakibano myu dagi maming hairo hojima aibu myu dagi manakta puduna chalu haibadagi birasami bu puduna makhoi polisi nupa du manakta chalami somda rabisu anayak dama amdi durga makhoi ani bu puduna polisi nupa du manakta chalami maramdi polisi nupa duna rabi de kidnapping thabaga du sinarakhibanani adubu yamna laibak thiba thodo ama haragadi polisi nupa du thabag amagi gari thoduna chalingai lambi de accident thomi asawba tataga thingsinaba maramna polisi nupa si khudakta sirami asumna lambi de polisi nupa masa pumba ina pungtai taiduna taraga leiringai mafam asida polisi nupa unaba lakiba makhoi taruga du su yoksanarakuna
सिरगा तारगा लेरिबा पुलिस नुपा असि मखोइनासु लापताना उरमी मसी उबदा रवि तरोमलिबसिबु करिनो मसीगी पुलिस नुपासिना थबक अदु अयोंदा तहलखिबनी पैसासु माने योंदा पिरखिबनी मोइगी वांगदा बिरासामी हाइबा अहलदुसु लेबना आइना थबक अदु मसीगी सिब नुपासिदा सिनखिबनी मतांसदा पुलिसकी गाड़ी एमा एक्सीडेंट थोलिबा मफम असि तमना थौजिलकपा मखोइ तरुना उबदगी सेनबा तारे खलदुना मखोइ लंबीदा चनखिरमी असेंगमदि हौजि वारी असिदा फरक अमा तारकद्रोबनी मखोइना तौखिबा किनेपिंगी थबक अदु खुथांगदा तौखिबा ओइबना पुलिस नुपासि लैखिद्रबनिना रवि होइगा रघु होइगासु मसक खंगनरोइदोरिबनी फरे मसीगी मतुंग रघु ngami nupa amadi birasaमी मखोइ हु मफम अमदा लाक्तुना रघुने यामना चेरमी रघु ngami nupa सिदा आइना नवंदा थबक अदु तौनबा हाइरमलगा नना करी अतोपा मियोय अमदा मुसिनख्रिबनो हौजे अखोइ पल्लबी कराइदा लैख्रे हाइबा करमना खंगनी अदुदा ngami nupa सिना मु बिरासामीदा चैदुना आइना नवंदा थबक असि पीरगा नंगना मु अतोपदा करीगी सिनख्रिबनो मदु करीगिनो असुमना मखोइ हुम मरे येनरपदगी मखोइ हुमना करीगुमा खंगलमी हाइबदि तौरिबा मयाम असि मदु हाइबि नुपीदुना तोहनबा ngakतनी हाइबा खंगलमी असेंगमदि इहान हाना रघुना पल्लबीगी मतंगदा मदुदा हाइखिबा ओरमी माउंड एमएलए सेतमना ममौ नुपी हालो हाइना ऑर्डर पिरखिबदुदा थबक अदु तौनबा मी थिबम खंगदबदगी मदुदा हाइखिबनी पल्लबीदु हातपा ngमगदबा मी लेरबदि हाइरो हाइना मदुदगी मुक मदुना ngami नुपादुगी मतंगदा रघुदा हाइदुना नना हारिबा थबक अदु ngami नुपादुना सोइदना तौबा ngमगनी हाइरबी मसिदगी ngami नुपा सिसु मी हातपा ngमलोइदबना मतेंगिदमक मदुदा हाइरुबदा मदुना बिरासामीगी मिंग पलखिबनी मसिना हाइबदि तौरिबा मयामसी मदुना तोहनबा ngakतनी माना हानादगी प्लान तौदुना सथखिबा ngakतनी हाइबनी मदुना करीगी प्लान तौखिबनो हाइबगी ओइथोकपा याबा मरमसी माना पॉलिटिक्स दा संगनबा पैसा लैतबना नुपा मयामदु माना पल्लबीगी किनेपिंग अदुदा इन्वॉल्व तोहनदुना मयामदगी पैसा लोथोकपा यानबा तौखिबा ओइरंगनी मयामदगी खाइदुना लोथोकपा पामलिबनी मखोइ मयामना मदुदा पीखिबा सना अदुसु मदुगी ओइरमदोरिबनी यामना ngaliबदी माना उनखिबा म्यूजिक अमता मसक खंगनालमद्रिबनी माना कोक सानरमलिबनी फिल्म की वारीदा मु मखा तारसी हौजी मखोइ हुम मदुगी अचौबा खुद यावरे खंगबदगी मदुगी मनाक्ता लाक्तुना उनरमी अदुदा रघुना मदुनना तौखिबा मयामदु अखोइना लोइना खंगले हौजी पुलिस नुपादुसु लैखिद्रे पल्लबीगी मतंगदा अखोइ करमना खंगनी नंग खंगब्रा नुपीदु सीख्रब्रा हिंग्लिब्रा हाइबा नत्रगना पुलिस नुपादुनसु अतोपा मियोय अमदा मुनेक्तुना थबक अदु तोहनखिबा लैबजाला हंगलिबसिदा मदु आई मसीगी मतंगदा आइडिया अमता लैते आइना खंगबा हाइबगु पुलिस नुपादु फावबदी खंगी माना कनादा मुक थबक अदु सिनरमगनी हाइबगी मतंगदि आई खंगदे अदो मसीगी वासना अमा ओइरे आइना मसीदा हंगनिंगनिबदी एमएलए सेतमदु ngawraba jala यान हामदा माना माई ममौ नुपीदु हानबा हाइरे अदुगा हौजिना मु हिंगना थिरगनबा हाइरिबसिना करिगिनो आई ग्यान ताद्रे वासदा रघु यारे मदु नंग वा यामना nganganu करीगुमा माई ममौदुना सिरमबा थोलबदी अखोइदि लोइना सिरगनी रघुगी वासि ताबदा ngami नुपामदि बिरासामीदि याम पाखलमी अदुदा ngami नुपासि पाखतपदगी आइदि नुंतिगी अपिक अपिपा nga सिंग फादुना पुंसी लेंजबा मीनी करीसु नतबदा आइसु मसिदा चेनहनदौरे बिरासामी हाइबा अहल असिसु आइसु याम समना चेंगमई थाबगी तौजबा मीनी मसी मयाम असि आइना तौखिबा नति आइबु मसिदा चेनहलगनो आई जेल चंग ngamloi मथंगी सिंदना दुर्गा हाइबा नुपादु पल्लबीगी मनाक्ता मु लाक्तुना अइंगोंदा नंगबु हानबा ऑर्डर पिरखिबा पैसा पिरखिबा पुलिस नुपादुदी ngasi एक्सीडेंट अमदा लैखिद्रे अदुना नंग हौजि नंगी युमदा हनख्रो नंग फ्री ओइरबनी असुमने हेक्ता लाइना संगदुरिबनो आइबु हातपा पामखिबदु कनानानो करी मरमगिनो हाइबा खंतोक्तबा यादबनी अदुना आई मतम खरदि मफम असिदा लैदुना खंतोखिगे नंगसु आइबु हानबा तौरिबा मियोयदु कनानानो हाइबा खंतोनबा तौबियु असुमना मतम ngaki matungdadi anayak dama amdi durga पल्लबीगी मतंगदा वारी तौबदा दुर्गाना याम दमा पल्लबी सिबु हानबा ऑर्डर पिरखलिबदु कना ओइरमगदुरिबनो महाक इसम सभी नुपी सुनती एमएलए की हेक ममौ नुपीनी अदुसु अमता यावजबा असुमना मखोय अनि मसिगी मतंगदा वारी तौदुना लेरिङै नुपा अमा इखंग खंगौदना दुर्गादा लुपा लिसिंग अनि ता पुगे हारामी नुपा सिक सक्तम याम कीना आई सोमदगी लुपा लिसिंग अनि मुक्ता पुजगे मसी हाइबा नुमिन असिदा आइना आइगी मपुगी पैसा सिंतोक्त्रबदी माना आइबु सोयदना हाट्रगनी पुलिस नुपा हातोकिबा दुगुमना नुपा सिगी वाही असिदगी दुर्गा अमदी अनायक दमाना पुलिस नुपादु एक्सीडेंट अमदा लैखिदबा नति कनागुमना हातपीखिबने हाइबा खंगलमी अदुना दुर्गा अमदी दमा पैसा पुगे हाइबा नुपा असिदा ताब्रा नुपा नंगी पैसा दुदि एखोय पीरगे अदो लैखिदबा पुलिस नुपादुना सिद्रिङै अतोपा कनागुम अमगा हाना उनरंबा लैखिब्रा नुपासिना बिरासामी हाइबा अहल अदुगा पुलिस नुपादुगा उनखिबा आइना उखि मखोय अनिना वारी तौखिबदु आइना लोना ताथोखिबनी मखोयना सानखिबा वारी अदु नुपी मक्की नेप तौदुना कयाम कुइना थमदुना हाइना वारी सानखिबनी मसी ताबदा दुर्गा पुलिस नुपादुना पल्लबीबु हानबा हारखिबा मियोयदु बिरासामी हाइबा अहल अदुनानि हाइबा खंगलमी अदुना याम थुना दुर्गा डायरेक्ट वना बिरासामीना थबक तौरिबा चेकमई थाबा मदुदा लाक्तुना पल्लबीगी फोटोदु उलमी दुर्गा सोमदा मसीगी नुपीसी हानबा कनाना हारखिबनो असेंगमदु हाइबियु अदुबु बिरासामी हाइबा अहल असिदी हानदगी कीदुना लैबना दुर्गा असि पुलिस अमा मानबदगी मफम असिदगी चेनखिनबा तोरमी मनिंग असिदना दुर्गासु अहन असिबु याम कन्ना तानरमी अदुबु अहल असिदी पाखतकिबना अवांग चेक मयाम पैरिबसी मथक्ता काखतपदा सोइबदगी खोंपम चाहौदना मखादा तादुना चेकना नंदुना सिखिरमी मसी उबदा दुर्गा असिदी पाखतपदा लोइरमी हौजि पल्लबीबु हानबा थारकिबा मियोय अदु कनानानो हाइबा खंगतोनबा मियोय असि बिरासामी हाइबसी खक्ता ओइरमलिबनी अदुबु बिरासामी असिसु अमुक सिख्रबनिना कनादा हंगदुना खमदा दुर्गा यामना मथा सारमी सिनसि बेनकत्राव हाइबा नुपादुदा मु उलदुना बेनकत्राव मागी कांगु मियोय किया अमा कौदुना
नखोई पल्लवी हाबी नुपीदु फंगनब थीगदबनी फंगलब मतुंग नुपीदु खुदकता हातोकदबनी मरमदि नुपीदु ममाम ओइगदोरबनी नुपीदुगी मबुक्ता सत्यमगी मसु नुपा अमा याउदुना लेरबनी मसु नुपादु ताइबंग पानसिदा थोललबदी मखोगी पॉलिटिक्स मखामु समथग्रगनी आइना लेरिङै सेतमगी इमुंग मनु मखा समथरप सुंगा यारोय मोगी सारोन सुरो लोइना मुथतकदबनी मसी हाइदुना बेनकत्राउना मागी कांगुदा ऑर्डर पीखिबदगी मागी कांगु जगा जगा मफम खुदिंग चतुना पल्लवीगी फोटो उतुना थीबगी थबक तोरमी असुना सुम हंगलकपना कनकमगी बाबागसु थेंगनबदगी फोटो उतुना कनकमगी बाबादा हंगलमी कनकमगी बाबा सिदी फोटो असि येंगलुबदा यामना ngakladuna मसीगी नुपी सिदी अखोइदा लेहोई लाओ आइगा चलुसी हौजिक कनकमगी बाबा सिसु पैसा पामा मियोय ओइबना गुंदा मयाम असिगा मखोई युम तमना लाकपदा लंबीदा दुर्गागा थेंगनबदगी दुर्गा मखोई गुदा मयाम असिना पल्लवीबु हारख्रगनी खंगलबना कनकमगी बाबा होइना यौजिङै दुर्गाना हाना सत्तुना पल्लवीबु कनकमगी युमदगी पुदुना चेनखिरमी ngaki matungdi kanakamgi baba gunda singa magi yumda yoroktuna palabibu thibadadi mai masanupi kanakam mayamgi mamangda khadrak toksanaduna karino baba nangna haribadubo karama nupi gi matangda haribano yum asida leiribadi aiga baba ga khaktani asengmadi kanakam su palabigi asengba wari khangkhrabani mahak MLA adugi mamau nupi ni mabu hanaba tawre haibasi khangnabana masu mating pangbiribani asumna masanupi kanakamna mai bababu angawbu sibadagi Benkatraugi kangu mayam asisu kanakamgi baba yu ngawba oidaba ngangba miyoi manmadagi makoisu thonakirami sin namadana anayak damagi girlfriend aduna anayak ki sanaba hanagumna puduna laami matangsida durgana anayak damagi nupigi makhwangda pallabigi sanama siribasi ubada yamna ngakpa poami aduna masigi matangda anayak damada hanglubada anayak dama asengmadi masigi sana asi aina pallabigi sana adudagi ama lawthoktuna maonda gi pikibani aduda durgana ado fare iyamba sona babi da gi piri basigumna polisi nupaduna su soidana sana sing adudagi sana khara soidana lawtholangani aduna ekhoi madugi matangda khangtolusi mathangi sindana madu haibi nupi edu polisi nupadagi yumda laami matam asi polisi nupadu leikhidabadagi magi family nungaitana leiringai matamni aduna madu leikhidaba polisi nupadugi family bu themjinba sajanarami hojik durga su madugi matungda inarakpana makoisu polisi nupadagi yumanakta yorami durga gi wakhanda khalibasi masigi madu haibi nupisi kari maramgi polisi nupasi gi yumda laklibano haina khanjaribani asengmadi maduna polisi nupasi gi yumda laklibagi maram polisi nupasina palabi bu hanaba atopa kanada muk sinakhibno haiba khangtonaba laklibani rabi hoi durga hoi asi maduna di khangmanade madu mafam asida laklabasu karimada khangmadi ngamlamde hojiksu durga amdi magi friend madugi maningda inaba leblamde aduma follow torami makhoi maduda pura chingnakhrabani asumna madu haibi nupi sisu polisi nupasi gi yumdagi tholaktuna benkatraw haiba nupaduga muk unaba chatkhirami maduna benkatraw gi manakta laklibagi maram raguna monda haikiba palabi du thiba phangdrabadi nakoisu loina awafamda tagani haikibaduna mathwai kanjanaba benkatraw gi mateng loba laklibani madu haibi nupi si yamna haisingbi thomok tobi nupi mani aduna benkatraw gu unarabaka magi problem gi matangda loina haiduna dillama tonarami madu benkatraw da wa haiduna sombu amuk hana bot kanaba aigi famda yamna sauraba karigumba maleri masina mathangi election dadi som soidana mai paklagani ado aina masi somda piba tarabadi somna di aigi kari toba ngamgani matang hankatuna flashback amada chalami hoji uriba flashback asi maduga raguga unaringai MLA setam lakpadagi madubu room amada thonglonsanduna thamkibagi sinaduni matam asida raguna madubu room amada lothanduna room asida yamlona video camera amsu on tawduna thanami maramdi MLA setamna haiba wahising loina video record tahunabani politics haiba asida di amana ama nungsinabnati khudong chaba phangmada mangnaba honaba ngaktani aduna video record asida setam raguda wa haiduna aina khalubadadi hantaki election asi benkatrauna kara dawa malubani matam aduda aigi sanupa nasu yamna soiba thabak ama toroki aigi sanupa dalit nupi maga nungsinaraki adumna aigi sanupa na tawrubaduna election dadi ai yam ka hena mai thirani hana khalubani matha yamna saki adubu aina yam muna khalaba matung madubu aina khulai oina sijanakibani satyam aina aigi bot kana bagi damak aigi sanupa dalit nupi duga luhongkibani hojikti dalit nupi edu aigi yumda leire aigi sofa da famle gari su tongduna koiba chali samina basu loina saminare isamda samnare masi mayam asi ai kuina yengduna khama ngamlaroi oidaba ngangduna leiba ngamlaroi aduna aina nonda aigi imau nupi du hanaba haikibani ngasadigi satyamna haliba mayam asi video da loina record tawsanduna thamlibani camera leiriba room asida madusu leibana hojiki satyamna haikiba mayam adugi record tawsilibate mana lona lawthoami present time asida maduda mana ukiba tawkiba mayam adugi matangda benkatraw da loina tamlami madu palabi du manghan kibada magi maku gok satyamgi yamna sawa makhudi yauri asigi matung mathangi sinda madu rabi bu magi yumda koromi amadi cha pithaktuna rabi nangi na famda palabi lei haibasi ai khangi adubu nang hojik nupi du thamjalabadi nonda khudong thiba soidana nanglagani aduna nupi du hatokro wasi tabda rabi nana matau karamna nupi du aigi nakta lei haiba khanglibano madu nana yonda gip pirakiba sana adudagi khanglakpani nana aigi thabagasi tawba tarabadi numinungti khudingi aigi umda nang cha thakpa lakpa yagani rabi haiba nupa sidi madubu mana pamjabana
नुमित असिगी नुमिदा रवि कनकमगी युमदा लाक्तुना पल्लवीबु हानब तौरमी पल्लवी हौजिक फावदा कनकमगी युमदा अदुमक थमलिबनी रविना पल्लवीबु हानब तौरकपदा कनकमना रविबु थिंगनबा याम कन्ना तौजरमी मतांगसदा दुर्गासु योक्सलकपदगी माना ओइना रविबु याम थिना फुदरक्तुना कंट्रोलदा थनमी दुर्गा रविदा वा हाइदुना रवि नंगना पल्लवी सिबु हानब तौरिबसी कनाना नोंदा इंसलकपगी कनाना नोंदा हानब हाइरई अदुदा रविसु उपाय लेत्रबना मदुगी मिंग पंदुना मदुना मौंदा पल्लवीबु हानब हाइरकिबदुगी मतांगदा लोइना तमलमी मदुगी मतांगदा खंगलब मतुंग अनायक दमा अमदी दुर्गा रविबु ज्ञान ताहंदुना दुर्गाना रविदा रवि नंग मदु हाइबि नुपीदुगी लांगदा थुनब तौगनो माहक्ति नागिन लिन नमनी मागी थबक तौहलब मतुंग नंगमुसु अकोमदा सिकपिरंगनी असुना दुर्गाना फजना ज्ञान ताहनबदगिदी रविसु ज्ञान तारगलबना माना तौरुरिबा फत्तबदुगिदमक पल्लवीदा लाले हाइजरमी हौजिक मखोय मयाम असि अमता पुनसेलबनी अदुना मथंगी नुमिता मखोय मयाम पुंदुना यामना सावबा ड्रामा अमा सानरमी हाइबदी पल्लवीगी मंगक्ता अंगांग मसुगी रंग तेसंदुना सीबगी मोंगदा फोटो नमलमी हेग येंगबदा पल्लवी सी मंगक्ता थांगना लेंदुना सीबा मालमी असेंगमदी हौजिक उरिबा सिनसिनी अखोना फिल्मगी हौबदा उखिबा सिनदु मदुदा गुंदा मयाम अमना तानदुना पल्लवीगी मंगक्ता थांगना लेंखिबदु असेंग ममनते रवि दुर्गा होय मखोयना सानखिबनी अदुना हौजिक मखोय पल्लवीगी असिबा फोटो नमदुना डायरेक्ट ओइना रविना मदुदा उलमी रवि मदुगी मतंगदा लोइना खंगले हाइबसी मदुदा हाइदोकबा नते थबक असिगी दबक मदुना रविबुसु याम थागलमी असिगी मतुंग हौजिकी फोटो अदु मदुना बेंकट्राउदा मु उलमी मरमदी पल्लवीबु हानब बेंकट्राउना मदुदा ऑर्डर पीखिबनी मदुना मुग रविदा हाइखिबगी वानी सोमदना दुर्गा अमदी मागी फ्रेंड मदुगी मनिंगदा इनरपना बेंकट्राउगी मनाक्ता यौरमी मकोइसे हौजिक पल्लवीबु हानब तौरिबसी बेंकट्राउनानि हाइबा खंगलबनी मथंगी सिंदना बेंकट्राउ मागी कांगु गुदा सिंगदा रघु हाइबा नुपादुबु हानब ऑर्डर पिरमी मरमदी रघुनदी बेंकट्राउगी अरोनब पुनमक लोइना खंगमननी अदुना गुंदा सिंग रघुबु लंबीदा थतुना फुरिङै दुर्गा लाक्तुना कनबिरमी दुर्गाना बेंकट्राउगी गुदा सिंग लोइना फुगाइरमी असुना मफम असिदा फजरबा फाइट की सीन अमा उबा फंगलदुना दुर्गाना रघुबु मागी बाइकता तोखंदुना मफम असिदगी मखोइनी थोलामी मसिदगी मखोइ मफम अमदा लाक्तुना दुर्गा रघुदा वा हाइदुना मदु हाइबि नुपीदु अफबा नुपी नते बेंकट्राउगी मियोइनी मखोइ अनिना सोमबु हानब तौरकपनी मसी अखोइना मतौ करमना खंगलिबनो हाइरगदी मदुना हेक बेंकट्राउगी युमदा संखिबदगी नंगबु हानब मागी गुंदासिंग थादोरखिबनी हौजिक रघुसु मागी थवाई दुर्गाना कनबिरबनिना मासु असेंगबा सुम वासिंग लोइना हाइदोरमी रघु पल्लवीबु हानब ऑर्डर तौरखिबदु अतै कनानासु नते बेंकट्राउनसु नते मागी मकुगोक सत्यमननी माना अदुमना हानब हाइदोरखबा मतुंग पल्लवीगी पुनुंगदा मागी मसु नुपा यावरे खंगमदगी पल्लवीबु मु हिंगना पुरंगनब अखोइदा हाइरखिबनी वासे मु दुर्गाना पल्लवीदा तमदा पल्लवीदी दुर्गाना हारिबु वासिदा थाजरमदे कनानाबु थाजगनी मागी फादर इन लॉ सत्यमदुदी माई ममांगदा अफबा साखिबनी पल्लवीना थाजद्रबदा दुर्गा अमुका रघुगी मनाक्ता लाक्तुना सोमना हाइखिबा वादु पल्लवीना थाजद्रे हौजिक दुर्गाना पल्लवी हिंगली मागी मनाक्ता लैरी हाइना हाइदोखरबनी दुर्गागी वासिदा रघुना आई पल्लवीदा मदुगी प्रूफ पीबा ngमगनी अदुबु प्रूफ ओइरिबा वीडियो रेकॉर्डिंग टेप अदु हौजिक मिसिंग ओइरी टेप अदु सोइदना मदुना हुरांदुना बेंकट्राउगी मनाक्ता पुरमलगनी अदुबु माना खंगदबा मा लैरे मदु नतबा आइगी फमदा प्रूफ पीबा याबा एविडेंस मा लैरी हाइबसी मा काउथोलबा माले असुम तौदुना रघुना दुर्गाबु मागी युमदा पुदुना चलमी नुमिदासी हौखिबना मथंगी नुमिता न्यूज़पेपर दे एमएलए सत्यमना माई ममौ नुपीबु किनेप तौखरबा मतुंग हातोखरे हाइना यारोमी मसी बेंकट्राउना हाबलिबनी न्यूज़ असिदा बेंकट्राउ मसामंगना हाबली हाइना मागी मिंगसु यावरिबनी माना हाबलिबा न्यूज़ असिगी प्रूफ ओइबा याबा एविडेंस लै हाइना माना हाइरमी असुम तौदुना बेंकट्राउ पुंग 13 ताबा मतमदा मीडिया कांगुसिंग मागी युमदा करोमी मरमदी मदुना मौना पिरमखिबा एविडेंस ओइरिबा वीडियो रेकॉर्ड अदु मयामदा येंगनबनी हौजिक मीडिया कांगु मयाम असिसु पाउसी असम नतबनिना मागी कैमरा पाइनदुना बेंकट्राउगी युमदा थोमजनरमी यामना nganglibadi evidence ni hariba video du thaduna yenglubadadi karimta yaromde bleng orami masi ubda benkatраw sidi ngakpada loirabani asigi matung media kangusing satyam gi manakta muksatuna sar songi ithakta benkatраw na siriba maran somna songi imong nu piki nep toru matung hatokre hariba sibu chumlibra hangliba sida satyam masi rajniti ni mafam asida bot ka haudraba candidate amana kariba mabu namthaba haiba sidi mahausani अदो मयाम असिदा लाक्पिरबनिना चा थलबदी हनबिखो असुमना मतंग असिदा इखंग खंगौदना पल्लवी मयामगी ममांगदा चा पुथुरामी पल्लवी सी उबदा मीडिया मयाम असिदी याम ngakpa फाउनरमी बेंकट्राउना हाइखिबा मयाम अदु ओइदबनी हाइना मयामसु लोइना खनखिरमी असिगी मतुंग सिनसी मखा तादना फ्लैशबैक अमदा चलमी हौजिक उरिबसी ngarang numitang matamgeni matam asida ragumadi durga madugi manakta satuna madubu gyan tanaba wa kya ma harami durga somna tawribasibu karino karisuna tab apikpa sit amagi damak lanjadraba nupi mabu hanaba tawbiribra wakhaladu amukta khanthau nupi sigi punsi nakhoi politics asida pusinganu asomna raguna muk maduda video ma yengalami video si raguna madubu senaduna lon namkiba video ni madugi arobe wasing lona yawroba video ni video sida madu palabibu kinep tawnaba miyoi kiyamda kol tawsanduna pau pikibagini Mingwena palabada birasami ngami nupa polisi nupa makoy humaduni
ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕꯗ ꯃꯗꯨ ꯍꯤꯡꯂꯔꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯔꯅꯤ ꯈꯪꯕꯗꯒꯤ ꯃꯥꯅ ꯍꯨꯔꯥꯟꯈꯤꯕ ꯑꯁꯦꯡꯕ ꯚꯤꯗꯤꯑꯣ ꯇꯦꯞ ꯑꯗꯨ ꯗꯨꯔꯒꯥꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯨꯔꯒꯥꯅ ꯔꯘꯨꯅ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯜꯂꯕꯤ ꯃꯁꯥꯃꯛꯇ ꯌꯦꯡꯍꯜꯂꯝꯃꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯅꯤꯔꯛ ꯊꯣꯛꯅ ꯅꯝꯂꯤꯕꯅꯤ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯁꯇ꯭ꯌꯝꯅ ꯔꯘꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯜꯂꯕꯤꯕꯨ ꯍꯥꯠꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯄꯜꯂꯕꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯈꯪꯂꯕ ꯀꯥꯟꯗ ꯄꯜꯂꯕꯤꯕꯨ ꯑꯃꯨꯛ ꯀꯟꯅꯕ ꯍꯥꯏꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯔꯨꯕꯗ ꯄꯜꯂꯕꯤ ꯃꯥꯅ ꯊꯥꯖꯗꯕꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯕꯅ ꯁꯣꯛ ꯆꯠꯂꯝꯃꯤ ꯗꯨꯔꯒꯥ ꯄꯜꯂꯕꯤꯗ ꯋꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯄꯜꯂꯕꯤ ꯅꯪ ꯍꯧꯖꯤꯛ ꯇꯦꯟꯁꯟ ꯀꯔꯤꯝꯇ ꯂꯧꯗꯅ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ MLA ꯁꯩꯇꯝ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯒꯗꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯜꯂꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯋꯥꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯄ꯭ꯔꯖꯦꯟ ꯇꯥꯏꯝ ꯑꯁꯤꯗ MLA ꯁꯩꯇꯝ ꯔꯘꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯔꯘꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯈꯟꯊꯔꯨꯗꯅ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯗꯕꯗꯒꯤ ꯇꯧꯍꯧꯗ꯭ꯔꯦ ꯃꯁꯤꯗ ꯐꯔꯤꯕ ꯑꯃꯅ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯈꯪꯗꯕꯁꯤꯅꯤ ꯑꯗꯨꯗ ꯔꯘꯨ ꯅꯠꯇꯦ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯅ ꯑꯅꯥꯌꯛꯗꯃꯥ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯔꯕꯤ ꯗꯨꯔꯒꯥ ꯑꯃꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯁꯨ ꯀꯧꯔꯝꯃꯤ ꯑꯗꯨꯗ ꯗꯨꯔꯒꯥꯅ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯍꯩ ꯈꯔ ꯊꯝꯗꯨꯅ ꯁꯥꯔꯖꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯄꯜꯂꯕꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯖꯥꯠ ꯀꯥꯁꯀꯤ ꯃꯇꯥꯡꯗ ꯍꯪꯈꯤꯗꯦ ꯃꯗꯨ ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯃꯗꯨ ꯍꯪꯂꯨꯗꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯏꯆꯟꯅꯨꯄꯤꯒꯨꯝꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤꯗꯤ ꯁꯥꯔꯒꯤꯗꯤ ꯏꯃꯧ ꯅꯨꯄꯤꯅꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯍꯜꯂꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯇꯣꯜꯂꯕ ꯄ꯭ꯔꯖꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯖꯥꯠ ꯀꯥꯁ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯤꯒꯅꯨ ꯑꯁꯨꯝꯅ ꯐꯖꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯗꯨꯔꯒꯥ ꯀꯅꯀꯝ ꯍꯥꯏꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛ ꯀꯅꯀꯝꯒꯤ ꯕꯕꯥ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯊꯝꯗꯅ ꯀꯅꯀꯝ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯅꯕ ꯗꯦꯠ ꯐꯤꯛꯁ ꯇꯧꯕꯤꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯀꯔꯤꯁꯨ ꯂꯨꯕ ꯅꯠꯇꯦ ꯐꯤꯂꯝ ꯑꯁꯤꯗ ꯃꯦꯟ ꯑꯣꯏꯅ ꯎꯠꯅꯤꯡꯂꯤꯕꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯤꯔꯤꯕ ꯔꯥꯖꯅꯦꯇꯥꯁꯤꯡꯅ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯥꯟꯅꯔꯤꯕ ꯑꯄꯪꯕ ꯄ꯭ꯔꯖꯥꯅ ꯃꯈꯣꯏꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯗꯨꯕꯨ ꯎꯠꯂꯤꯕꯅꯤ ꯐꯤꯂꯝ ꯑꯁꯤꯗ MLA ꯁꯇꯝꯅ ꯏꯂꯦꯛꯁꯟꯒꯤ ꯈꯜꯂꯒ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯅ ꯀꯥꯁ ꯍꯟꯗꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯤꯕꯅꯤ ꯕꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯅꯕ ꯇꯧꯕꯤꯔꯤꯕꯅꯤ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯏꯂꯦꯛꯁꯟꯗ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ ꯕꯣꯠ ꯀꯥꯈꯤꯕꯗꯒꯤ ꯀꯥꯎꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯏꯂꯦꯛꯁꯟ ꯀꯥꯕ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯤ ꯑꯃꯒ ꯑꯃꯒ ꯈꯟꯅꯍꯟꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯟꯅꯍꯟꯗꯨꯅ ꯋꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯨꯛ ꯃꯇꯦꯡ ꯄꯥꯡꯖꯅꯗꯧꯔꯤꯕꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯖꯥꯠ ꯀꯥꯁꯀꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯎꯠꯂꯤ ꯃꯤꯑꯣꯏ ꯃꯔꯛꯇ ꯈꯦꯟꯅꯕ ꯊꯝꯂꯤꯕꯁꯤ ꯃꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯦꯝꯂꯤꯕꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯄꯩꯁꯥꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯒꯦ ꯍꯥꯏꯕꯗꯨꯁꯨ ꯎꯠꯂꯤꯕꯅꯤ ꯔꯘꯨꯅ ꯄꯜꯂꯕꯤꯕꯨ ꯍꯥꯠꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯩꯁꯥ ꯄꯥꯝꯕꯗꯒꯤ ꯃꯈꯣꯏ ꯃꯁꯥꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯈꯨꯅꯦꯛꯇ ꯅꯦꯛꯇꯨꯅ ꯍꯥꯠꯅꯕ ꯇꯧꯈꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯁꯦꯡꯕ ꯗꯨꯔꯒꯥꯅ ꯄꯜꯂꯕꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯗꯨꯅ ꯑꯀꯣꯟꯕꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯒ ꯊꯨꯡꯅꯗꯨꯅ ꯌꯥꯝ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃꯒ ꯂꯣꯏꯁꯤꯟꯈꯤ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯃꯊꯪꯁꯨ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯀ꯭ꯌꯨ